date 1 October date 1 की Hindu cover analysis हो जाएगा Hindu cover से चले मसी की पाउडर यार से हम headline दा 7.42 crore voters on Bihar electoral final electoral rolls at the end of SIR. SIR is special ko intensive kano ko review ko gi electoral roll kano amu hana ko gi kano tawdo hadi yeng do ko revision tawdo special intensive revision tawdo adu dun ko sise hadi moina tawba matamda 65 lakh lawthokre 65 lakh Bihar ki population dagi 65 lakh amagi voter list dagi lawthokre ko aduga lehori se kya no harakanda 7.42 ko 7.42 crore voters Bihar ki final election kano electoral roll lehore aduga head kalakpa masing se manas lista hadi another hadi 21.53 lakhs hingali ko ano voter da ko aduga 3.66 lakh amana lawthokre ko adu dun manas da haisa adu SIR tawbase SIR tawbagi matangda ai kanom tang haisarake SIR tawba haise kaino and SIR haise sai kudingi tawgadra tawroidra habdin matangda kitang panjarake ko SIR se tasembagi koigi intensive special intensive revision habani masi se koigi update tawnaba accuracy maintain tawnaba aduga electoral roll do credible oina habadi vote tawiba vote ga chana no bagi damak tawbani ko masi se karam eke makhada le har kanda representation of people's act 1950 section 21 3 ki makhada yawi ko ado CSIR haise sahi kudingi tawba tawnadi ko sahi kudingi tawnadi ba tawbadabu akoi India gi oinadi mathang sahi gumada SIR se whole state kudingi tabin torok yai ko manipur da torok yai aduduna mangonda nahamuk sai mama da saisakre document train thoi legibani ko including kano yawi ya yawdabe adar yawi ya yawdabe atopa document train thoi legibani ko adugumba document train thoi to ko citizenship proof tawna bagi dama khona na bagi dama ta document train thoi to thangdawni no mai haisarke document train thoi to kai kai no adar se yawi ya yawdabe question hangnari ko yawrak ya yawrak tabe tambang amri ko so legal framework se RPA gi matung inna kanana ECI na koigi SIR se tawdoi ni ko ini adu Bihar gi hana tawre Bihar da tawise after 22 years ki matung dani ko tawise 22 years ki matung aduna chahi kuding pisu tawde ko election kuding gi tawdra hai su tawde ko election kuding gi tasema gi election kuding gi akoigi electoral revision se dum tawde taweba ko adubu sigi special intensive revision hai bi tawde ba ko electoral revision tawi mi legidaba mi lam hogi bana chagi yum pangi ba sing lokthok lokshin tawdu di taweba ban tawdu sidi pura yum da changaga kanana tawdi ba ECI na hawan thawdo ni ko chief election officer yarani ko district election officers yarani ko election electoral registration officer yarani ko adi ko kanogi electoral registration officer su koigi mayam makha mayam lai ko adugi makhada koigi kangi iro kaina kasu lai ko iro kaina adagi ero kaina so lai ko assistant electoral registration officer ko anati koigi registration officer kaina lai ko ero kaina AERO kind like assistant hay ko assistant electoral revision that registration officer kind like ko adu kuma ma'am lay adagi sidai sigi BLO se ko boot level officer ko boot level officer hay ni adu kasi na boot level agent ko sisna boot level agent sisna boot level officer si boot level agent na political party sin tharak ni ko moi ma'am se yauraga akoi yumthong kuding changa kanda masagi SIR se tawdu ni ko aduga SIR se kano gidi uski Bihar gidi loigre atopa state ki su tawro ki Bihar gidi election su kuidre ko aduduna okay yan ni ko aduga atopa cover gidi sta sista ko 9 kills ko in accident at Innor power plants mas dai mi mapan sigre ko Innor power plants tenai da ko ko kano ni special economic zone area da kano tarak ko gini ko ko scaffolding and ko nappagi pot thangkalaga leba kano mati ama tarak pagi ni ko kogi kai ni scaffolding se kogi pochai rangum matai na ko na bagi kogi sara tham dena ko yum sara matam da su kogi nakanda sara tham adu kindara ko tagi ni ko 9 si moi mapan si masi se sidesta budi yaw tre but tawada bu masi ki type of accident se kali maming ko ge ha da tang hairong ko yamne kano to bo team dinate kogi OS hai china ko si si haiba kogi si haiba accident ho ido adu to kari ko ge har kanda OSH ko we OH hai sabedi kaino occupational safety health safety and health hazard ho jine ko
ꯑꯗꯨꯗꯣ ꯀꯔꯝꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯣꯜꯂꯤ occupational safety health and working condition ꯑꯣꯏꯔꯁꯨ 2020 ꯃꯁꯤꯁꯦ ꯐꯨꯜꯂꯤ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯕꯒꯤꯅꯤꯀꯣ ꯍꯧꯖꯤꯛ ꯄꯤꯟꯗꯔꯤ ꯈꯣꯠꯂꯤ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯀꯣ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯅꯣꯠ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯄ꯭ꯂꯤꯃꯦꯟꯁꯦ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯊꯣꯛꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯗꯣ ꯐꯖꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯀꯣꯠ ꯂꯩꯀꯣ ꯀꯣꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯂꯩ ꯁꯤꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯐꯖꯅ ꯏꯟꯗ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯀꯅꯤꯀꯣ ꯃꯁꯥꯅ ꯇꯥꯕꯗꯤ ꯊꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯌꯥꯎꯔꯤꯕ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯎꯗ Government Rashtriya Niti curriculum to include chapter on RSS. RSS की chapter ama hapani habani ko di Rashtriya Niti sar curriculum da. Ado sise kano gini BJP lakpadagi RSS ki kano je influence yam tawe ko. Image start with women. Sisi nu passing to adi koi ki kari Chaitananda Saraswati hari se sisi nu passe sexual assault tobagi ko nupi tara sexual assault tobagi magi Sarada Institute ana lay ko Institute of Indian Management Research in Delhi da lay ba. ꯑꯗꯨꯗꯣ ꯇꯧꯔꯨꯕꯒꯤ ꯃꯥꯁꯦ ꯐꯥꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨ ꯃꯊꯛꯇ ꯀꯩꯅꯣ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯄꯥꯜꯂ ꯂꯩꯔꯤꯅꯤ ꯃꯥꯒꯤ ꯀꯣ ꯑꯗꯨꯗꯨꯅꯤ ꯌꯥꯎꯔꯛꯏꯁꯦ ꯑꯦꯟ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯤꯚꯤ ꯀꯦ ꯍꯥꯏꯁꯦ ꯑꯅꯧꯕ ꯄꯥꯔꯇꯤꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦ ꯀꯣ ꯕꯤꯖꯦꯅ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯕꯤꯖꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯃꯥꯅ ꯂꯤꯡꯈꯠꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯤꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯃꯤꯐꯝ ꯑꯃ ꯇꯧꯋꯦꯕꯀꯣ ꯃꯤꯐꯝꯗ ꯇꯧꯕꯗꯨꯗ ꯃꯤ 10,000 ꯂꯥꯛꯄꯒꯤ ꯄꯥꯅꯕ ꯑꯗꯨꯗ ꯂꯥꯛꯄꯗꯨꯗꯗꯤ ꯃꯤ ꯀꯩꯅꯣ 10,000 ꯍꯦꯟꯅ ꯂꯥꯛꯑꯕ ꯑꯗꯨꯗꯨꯒꯤ ꯁ꯭ꯇꯥꯝꯄꯦꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯟꯅꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ 94 ꯁꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯤ 94 ꯁꯤꯕꯅꯦ ꯑꯗꯨꯗꯨꯒ ꯑꯗꯨꯗꯩꯗ ꯃꯉꯣꯟꯗ ꯇꯥꯏꯅꯗꯣꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯛ ꯑꯂꯨ ꯑꯔꯖꯨꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯤꯂꯝꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯌꯦꯡꯅꯕ ꯑꯍꯥꯟꯕꯒꯤ ꯀꯥꯞꯄꯗꯨꯗ ꯀꯔꯤ ꯑꯗꯨꯗꯁꯨ ꯅꯦꯠꯁꯟꯅꯗꯅ ꯇꯧꯋꯦ ꯑꯗꯒꯤ RCBꯅ IPL ꯀꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯗꯨꯗꯁꯨ ꯑꯃ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯁ꯭ꯇꯥꯝꯄꯦꯠꯁꯦ ꯑꯗꯣ ꯁ꯭ꯇꯥꯝꯄꯦꯠꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯩ ꯃꯃꯥꯡꯗ ꯑꯥꯔꯇꯤꯀꯜ ꯂꯩꯈꯤꯕꯅꯤ ꯑꯗꯨꯗꯣ ꯑꯩ ꯑꯝꯇꯪ ꯌꯦꯡꯉꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯀꯩꯅꯣ ꯃꯣꯏ ꯕꯣꯠꯀꯤ ꯃꯇꯥꯡꯗꯁꯨ ꯇꯥꯏꯁꯟꯅꯕꯤ ꯃꯌꯥꯝ ꯇꯧꯋꯤꯀꯣ ꯑꯗꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯖꯦꯐꯤꯅꯥꯗ ꯁꯥꯏꯂꯦꯟꯁ ꯑꯣꯚꯔ ꯗꯦꯠ ꯊ꯭ꯔꯦꯠ ꯇꯧꯔꯛꯑꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯗ ꯑꯗꯒꯤ ꯀꯦꯔꯂꯥꯒꯤ BJP ꯂꯤꯗꯔ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯗꯤꯁ ꯏꯁ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯅ꯭ꯌꯨꯁ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯟ ꯀꯣꯜꯀꯇꯥ ꯁꯤꯁꯨ ꯐꯦꯁꯇꯤꯚꯦꯜ ꯀꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯄꯣꯂꯤꯇꯤꯀꯦꯜ ꯅ꯭ꯌꯨꯁ ꯑꯗꯒꯤ ꯐ꯭ꯂꯠ ꯍꯤꯠ ꯐꯥꯔꯃꯔꯁ ꯀꯔꯅꯥꯇꯀꯥꯒꯤ CM ꯌꯦꯡꯁꯤꯟꯕꯅꯤꯀꯣ ꯁꯤꯁꯨ ꯑꯗꯒꯤ RSSꯀꯤ ꯁꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯅ꯭ꯌꯨꯁꯅꯤ ꯁꯨꯔꯦꯁ ꯒꯣꯄꯤꯁ ꯁꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯅ꯭ꯌꯨꯁꯅꯤ ꯐ꯭ꯂꯠ ꯋꯥꯔꯅꯤꯡ ꯀꯟꯇꯤꯅ꯭ꯌꯨꯁ ꯐꯣर ꯀ꯭ꯔꯤꯁꯅ ꯑꯦꯟ ꯒꯣꯗꯥꯕꯔꯤ ꯔꯤꯚꯔ ꯏꯟ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯆꯦꯟꯕ ꯔꯤꯚꯔ ꯑꯅꯤꯒꯤꯅꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯀꯩꯁꯨ ꯑꯣꯏꯗꯦ ꯋꯥꯔꯅꯤꯡ ꯄꯤ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯒꯤ NSS ꯁꯄꯣꯔꯠ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯁꯨꯔꯌꯥ ꯀꯤꯁꯟ ꯑꯦꯔꯣꯕꯦꯇꯤꯛ ꯇꯤꯝꯅ ꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯌꯔ ꯁꯣ ꯑꯃ ꯇꯧꯋꯦ ꯀꯩꯅꯣꯗ ꯃꯥꯌꯣꯁꯔꯤꯗ ꯏꯌꯔ ꯁꯣ ꯇꯧꯋꯤꯀꯣ ꯑꯗꯨꯗ MK13 MK132 ꯖꯦꯠ ꯁꯤꯗ ꯄꯥꯏꯔꯤꯁꯦ MK132 ꯖꯦꯠ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ 30 lakh hectare of farms hit by rain ꯀꯣ ꯀꯩꯅꯣꯗ ꯃꯝꯕꯥꯏꯗꯀꯣ ꯍꯧꯖꯤꯛ ꯐ꯭ꯂꯠ ꯊꯣꯛꯏꯗꯣ ꯑꯗꯒꯤ ꯀꯔꯅꯥꯇꯀꯥꯒꯤ ꯁꯣꯁꯤꯌꯦꯜ ꯏꯗꯨꯀꯦꯁꯟ ꯁꯤ ꯍꯧꯖꯤꯛ ꯁꯔꯚꯦ ꯈꯔ ꯇꯧꯋꯤꯗꯅ ꯂꯥꯏꯛ ꯀꯦꯁ ꯁꯔꯚꯦꯒꯤ ꯇꯥꯏꯞꯇ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯩꯗ ꯃꯥꯒꯤ ꯑꯦꯞꯇ ꯈꯔ ꯁꯣꯏꯕ ꯈꯔ ꯌꯥꯎꯔꯝꯃꯦꯅ ꯍꯧꯖꯤꯛ ꯀꯩꯅꯣꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯏꯅꯧ ꯅꯧꯅ ꯍꯥꯏꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯐꯖꯅ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯁꯔꯚꯦ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯗꯨꯒꯤ ꯃꯃꯤꯗꯨꯅꯤꯀꯣ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯑꯦꯛꯖꯥꯝꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯀꯣ ꯑꯗꯨꯒ ꯂꯦꯕꯔ ꯑꯣꯐ ꯀꯦꯌꯔ ꯀꯣ ꯏꯗꯤꯇꯣꯔꯤꯌꯦꯜ ꯂꯦꯕꯔ ꯑꯣꯐ ꯀꯦꯌꯔꯗ women who facilitate rural health care should get better wages ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯁꯤꯗꯩꯁꯤꯗ ꯗꯦꯇꯥ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯋꯥꯔꯀꯔ ꯀꯥꯏꯅ ꯂꯩꯔꯤꯀꯣ ꯑꯁꯥ ꯋꯥꯔꯀꯔ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯀꯔ ꯈꯔ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯗꯩꯁꯨ ꯁꯤꯒꯤ ꯀꯩꯅꯣꯗ ꯀꯔꯅꯥꯇꯀꯥꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯟꯁꯀꯥꯂꯤꯟ ꯁ꯭ꯔꯤ ꯄꯔꯤꯆꯥꯔ ꯍꯥꯏꯁꯦ ꯑꯁꯥ ꯋꯥꯔꯀꯔꯒꯨꯝꯕꯅꯤꯀꯣ ꯃꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯋꯥꯔꯀꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯚꯤꯂꯦꯖꯇ ꯂꯩꯅꯔꯤꯕ ꯑꯁꯥ ꯋꯥꯔꯀꯔꯁꯤꯡꯁꯤꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯃꯣꯏꯒꯤ ꯇꯣꯂꯣꯞꯁꯦ ꯌꯥꯝ ꯄꯤꯛꯏꯕ 3,000 ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ 3,000 ꯈꯛꯇꯪ ꯁꯤꯗꯗꯤ 3,600 ꯈꯛꯇꯪꯒ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗꯣ ꯄꯩꯁꯥꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝꯗꯕꯗꯣ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯌꯥꯝꯗꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯂꯦꯕꯔ ꯑꯣꯐ ꯀꯦꯌꯔ ꯍꯥꯏꯁꯦꯀꯣ ꯁꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏꯗꯦ ꯕꯠ ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯜꯂꯨꯀꯣ ꯍꯌꯦꯡ ꯑꯁꯥ ꯋꯥꯔꯀꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯗꯕꯁꯤꯁꯨ ꯍꯥꯏꯗꯣꯏꯅꯦꯕ ꯍꯌꯦꯡ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯄꯩꯈꯥꯗꯀꯣ ꯑꯗꯒꯤ swim to safety ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯒꯣꯡ ꯍꯥꯏꯅꯀꯣ ꯗꯨꯒꯣꯡ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯥꯎ ꯍꯥꯏꯅꯀꯣ ꯁꯤ ꯀꯥꯎ ꯃꯈꯜ ꯑꯃꯅꯤꯀꯣ ꯗꯨꯒꯣꯡ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯁꯨ ꯐꯪꯉꯤꯀꯣ ꯗꯨꯒꯣꯡꯁꯦ
सिगी मतंगदनी सिगी मतंगदा ए कनो येंगिनसिको दुगोंग से लेरे को दुगोंग से असेंबगी दुगोंग से कोई sea cow है रखने को sea cow माजे sea cow की four one of the four species ni माजे largest herbivore marine mammal ni को herbivore ओइबो को marine mammals ni को largest mammal ni कहीं blue whale ni को अदो सिसु सिनमो herbivore ओइबो को herbivorous ओइबो को अदुगा marine को herbivorous marine mammal अदो मासे ईस्ट अफ्रीका साउथ अमेरिका अदोतसु ले इंडिया दसु फंगी को अदो तो कदसु ले ऑस्ट्रेलिया दसु फंगी दम को आदि कयो या फंगो मफम से आदि सी ग्रास ना मले सी ग्रास ने याम फंगो मफम से से ले गले मासे को अदुगा कोस्टल हैबिटेट सी ग्रास याम फंगो मफम ले मासे आईयूसीएन को आईयूसीएन की vulnerable list याव को मासे दुगोंग से सी गांव से अदो अखोई इंडिया की ओइना कंजर्वेशन से कराय द तोगे हार कांदा पाक बे हाई से अखोई की कनोदा श्रीलंका का नकनाबा जगह आदा द लेतोनी को अदि गल्फ ऑफ मानर सु अदि केरला कर्नाटका आदा द लेतोनी गल्फ ऑफ कसिना गुजरात लेतोनी अंडमान निकोबार सिबति अंडमान निकोबार आइलैंड लेसरनी अदुदैदा सिगे पाक बे हाई द चाम चावबा अखोई की दुगोंग कंजर्वेशन रिजर्व पाक बे 2022 द लिखत किबम ले अंडर वाइल्ड लाइफ प्रोटेक्शन एक्ट 1972 की मखादा अदुदैदा लिखत क्रेबा अदु हुजिक से दुगोंग चनी मु ले को हाना चाम मु के हेलम द्रगनी हुजिक चनी मु ले दुगोंग से आई की मागी प्रॉब्लम से कहीं हार मादी सी ग्रास खतन चाहेबा आदि सी ग्रास से आदि सी ग्रास याम हौरक्तबा अदु तारगदि सी ग्रास याम हौरक्तबा मीन्स पोल्यूशन याम लेतारगदि सी ग्रास हौरक ओइबा को अदुना याम प्रॉब्लम थोएबा सी ग्रास से पोल्यूशन याम तौरक मतम दको एंड आल्सो कोई फिशिंग तौबा मतम दा कोई मागी सी ग्रास दि कराय दा होई क्वाइ मत मखा दा बटम दनेबा समुद्र अथेन बगी बटम मखा दा होबनेबा अदुना करिगमा लांग मा थाबा लेदन को लांग मा थाबा से मखा दा खोलगा लाइदना लांग जा अदुना सी ग्रास से लोइना लोखतकिबा अदुना मरा मरा कांदा सी ग्रास से सानबा लेबा दुगोंग जिंदा फाबी पुनबि याम तौएबा अदुना प्रॉब्लम हाइदि मागी कंजर्वेशन मंगोंदा मांग तानबि मचा ओइको सिसमे लेको नेक्स्ट अतोपा पाव खरा मुंग से को अदुगी दुगोंगी कनो दनि को दुगोंगी मरम दनि से हाय से अदु म लेरे दुगोंग है से कइनो अदुम खंसलो पैखागी ओइनदि vulnerable list यावी आयुसे याना अदु म खंसलो अदगी एडिटोरियल असे मदि से अमा लेरे एडिटोरियल चिकनान इग्नो chairman UPSC की chairman इबनि अजय कुमार को असिजना कइनो इरिसे मा हाय से कइनो 1000 years को 1000 years सुरि हाय को years of journey as a guardian of meritocracy को merit based खनबा अदुगुम्बा थबक क्वाइ चाव थबक तो आइदि UPSC हाय से हौदोरपदि हौरगा हुजिक से सही चाम सुग्रे को करिनो माने सही चाम सुरि से येंग से को करी दाइनि नो मागी सही चाम से होइना सुरब्रा येंग से को ओके को इसदा लेरे से साइना हिस्ट्री मसाम का हब्जा के को हिस्ट्री से मनी मिने से को 1793 के हौजरा आगे असेमे हौबदि 1793 दे दा कोगी सिविल सर्विस हौवे तसेमबगी सिदा सिदेंगा सिबोक सिदा तौरिबा पोचिंग से लोइना अयाबा ब्रिटिश मसा ngata ni ko सिदा ओइरिसे हाइदि ब्रिटिश मचा ngata ni बा ओइरिसे सिदा सिविल सर्विस ओइरिसे हाइदि UPSC था कोतना IAS ऑफिसर का ओइरिसे इंडिया की एडमिनिस्ट्रेशन दे याव नि सिंसे लोइना मक सिदेने सिबोक से ब्रिटिश मसा ngata ni को 1793 दा कॉर्नवालिस से सिजना सिविल सर्विस से फसाना हाइदि परमानेंट होइना थममि मागी रैंकिंग का से फसाना थममि अदुना कॉर्नवालिस से कोइना कमी हाइदि हार कांदा कॉर्नवालिस से कोइना फादर ऑफ द सिविल सर्विस हार खने कॉर्नवालिस से को अदगी 1833 लाए 1833 दना कदोगे हारा कांदा खरा चेंज तौय 1833 तसो कोई कन इंडियन काउंसिल एक लेगी दना को अदु खरा चेंज तौनो पने बट फेल ओइ को अदुगा 1835 को मकोले कमिटी मा सेमे मकोले फेल ओइ दना बगी दमा मकोले कमिटी से सेम गिबने मसागी 1835 का फेल ओइ गिबदो अदु ओइ दना मकी मकोले कमिटी से सेम ने 18 मकोले कमिटी से ना थिसन दुनी को सिविल सर्विस से करी द सेम तो पे आगे है ना को अदु सेप्टो ए मोइना मकोले कमिटी से ना सेप्टो ए करी कने चले 1854 यान हाना एग्जाम फजाबा तौरे यान अब एग्जाम तौरे से हिगी एग्जाम से फसा एग्जाम से मता काइना कनो सिविल सर्विस से ओपन ओइ थोएबो को हाइदि नि खुदिमक थाबा याबे एग्जाम को हेल लेबो को लेकिन 1919 देगी दी क्वाइ हा फर्स्ट इंस्टीट्यूशन लिंक क्रेब सिविल सर्विस से दी सिविल सर्विस बु कने कोइना UPSC बु कंडक्ट तौना गे दमक करी ममी कोइ मदनदा सेंट्रल पब्लिक सर्विस कमीशन 1919 दको 1919 से गवर्नमेंट ऑफ इंडिया एक नि को गवर्नमेंट ऑफ इंडिया एक 1919 दो लेगे मतम नि को लेसे गाना ना तो खे अदुई मतुंग दा 1923 दा ली कमीशन ना मत थोएबा ली कमीशन से कइमा कांदा सिगी सिदल लिखत्रिबा सिविल सर्विस के बॉडी से हेना सुपीरियर ओइबा हेना फबा मोगी सिविल सर्वेंट में पुथोना बगी दमा कन दखिबने ली कमीशन सिना माने रिकमेंड तबनि कोगी
UPSC ꯍꯥꯏꯕꯁꯦ 1926ꯇ ꯀꯣ ꯐꯨꯜ ꯐ꯭ꯂꯦꯁ ꯑꯣꯏꯕ 1926ꯇ ꯀꯅꯥꯅ ꯁꯔ ꯔꯣꯁ ꯕꯔꯀꯔꯅ ꯐꯥꯁ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯒ ꯂꯤꯡꯈꯠꯈ꯭ꯔꯦꯕꯀꯣ ꯄꯨꯔꯥ ꯁꯤꯗꯩꯗꯤ ꯐꯨꯜꯅꯤꯀꯣ UPSC ꯑꯅ ꯗꯥꯏꯔꯦꯛ ꯂꯥꯛꯈ꯭ꯔꯦꯀꯣ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯑꯅ ꯁꯤꯗꯒꯤ ꯄꯥꯔꯛꯈꯤꯅꯤꯀꯣ ꯑꯩꯗꯤ ꯁꯤꯗꯒꯤ ꯄꯥꯔꯛꯏꯅꯦꯕ 100 ꯏꯌꯔꯁ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯁꯧꯔꯦ 2025 ꯂꯣꯏꯔꯛꯀꯗꯧꯔꯦꯀോ ꯑꯗꯨꯗ 2025 ꯂꯣꯏꯔꯛꯀꯗꯧꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ 100 ꯏꯌꯔꯁ ꯁꯨꯔꯛꯇꯧꯔꯕꯒꯤꯅꯤꯀꯣ ꯃꯊꯪꯗꯨꯗ 2026ꯇꯗꯤ 100 ꯏꯌꯔꯁ ꯁꯨꯗꯣꯔꯦꯗꯅ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯦ ꯏꯔꯝꯃꯤꯁꯦ UPSC at 100 ꯏꯌꯔꯁꯅ ꯍꯥꯏꯔꯤꯁꯦ UPSCꯒꯤ ꯆꯤꯌꯔꯃꯦꯟꯅ ꯏꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ 1935 ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ 1935 ꯂꯤꯡꯕ ꯃꯇꯝꯗ ꯐꯦꯗꯔꯦꯜ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯖꯣꯏꯟꯠ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯂꯣꯏꯅꯃꯛ ꯂꯤꯡꯈꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯃꯈꯥꯗ ꯁꯤꯒꯤ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯐꯦꯗꯔꯦꯜ ꯍꯥꯏꯀꯣ ꯐꯦꯗꯔꯦꯜ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯍꯥꯏꯀꯣ ꯃꯃꯤꯡ ꯑꯁꯦꯡꯕꯗꯗꯤ ꯐꯦꯗꯔꯦꯜ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ UPSC ꯀꯧꯈꯤꯕꯗꯤ ꯍꯣꯏ ꯐꯨꯜ ꯕꯣꯗꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯕꯠ ꯀꯩꯝ ꯆꯦꯟꯖ ꯇꯧꯗꯦꯕ ꯕꯠ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 1950ꯗ ꯁꯦꯝꯈꯤꯕ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ UPSC ꯁꯦ ꯄꯨꯔꯥ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯃꯥꯒꯤ ꯄꯤꯂꯔ ꯑꯅꯤꯈꯛ ꯂꯩ ꯇ꯭ꯔꯁ ꯍꯥꯏꯕ ꯑꯃꯅꯦ ꯏꯟꯇꯤꯒ꯭रिꯇꯤ ꯍꯥꯏꯕ ꯑꯃꯅꯦ ꯐꯤꯌꯔꯅꯦꯁ ꯍꯥꯏꯕ ꯑꯃꯅꯦ UPSCꯒꯤ ꯄꯤꯂꯔꯁꯦꯀꯣ ꯇ꯭ꯔꯁ ꯊꯝꯕ ꯏꯟꯇꯤꯒ꯭रिꯇꯤ ꯂꯩꯕ ꯀꯣ ꯐꯤꯌꯔꯅꯦꯁ ꯑꯣꯏꯕꯀꯣ ꯑꯗꯨꯗꯩꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯅꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯈꯛ ꯂꯥꯡꯈꯠꯈ꯭रेꯕ ꯍꯟꯗꯛꯇ ꯄ꯭ꯔꯇꯤꯚꯥ ꯁꯦꯇꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯅ ꯄ꯭ꯔꯇꯤꯚꯥ ꯁꯦꯇꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯁꯦ ꯀꯩꯅꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯔꯤꯁꯣꯔꯁ ꯑꯦꯟड ꯇꯦꯂꯦꯟꯠ ꯏꯟꯇꯤꯒ꯭रेशन ब्रिज फॉर हायरिंग एस्पिरेंट है प्रतिभा से हतक नौ लिंखत्खिबनिको मसी प्रतिभा से अतय अतय अतोप मैम से लिंखली लाइक UPSC का अनौ वेबसाइट लिंखलप ममिंग खरा ममिंग एग्जाम था हबे याबसे प्रतिभा से प्रतिभा से करिगिनो हारगदि कोइ UPSC से इंटरव्यू बुक चंगरब को इंटरव्यू बुक चंगरब अदुगो इंटरव्यू दगी पास तौब ngamdraba adu taragadi adudai thabak pi nabagi initiative ni ko hadi moide interview buk chंगरबा mi sing da thabak pi nabagi another way initiative ni ko aduni sigse ko sise man lai next part of the okay season 100 years season later reclaim the district as a democratic commons yam important of power kano dinati ko article dinati district level da thabak tawbagi kana badani ko manis is halse adega data khra pi bani like 65% koi india gi whole india gi population se 65% se 65% di chahi taranga gi makha da lay ko adu ka ha bani adu dina mana mana kanda kai thabak tawba ya ko pi ai ka ka se ban bani ko ado important oide na khale ai yam ka na manung chanchal ga पारुद्रे but important yamna di focus tawya ba di exam tham ya report ka yaw de ko transformation of girls education ko so transformation of girls are target di ko gi nupi masa jin se kari kari tawba ya hai di magi education da mating pa na kari kari tawba ya ko pe adu gi matang da ni ko si se kari magi matang da macha khara yaw de ni si ko girl students se kamai empower tawni ko girl sing se empower tawni government initiative ok lai B model hai na ko nupi macha sing se bu he na di direct tam hanba khangana ba kidamakta initiative lokhatani se kari mam hai se beti bachao beti parao hai ko ani ni ko hadi female feticide female nupi macha sing hat thing ba ko hadi posting ai da nupi macha ni na khang to ka ha to ko ba adu thing ba aduga nupi macha gi direct tam hanba beti padao hai ni ko direct tam hanba ni ko beti bachao beti padao model 2015 da likhatkhibani masi gi objective ji masi ministry kara magi makha da legi ha ministry ahum ni ko try ministry ni kana kana no ministry of women and child development ko adu education su yawi ko adagi koi gi human resource and human resource development gi ama yawi ko outcome se kaino hara kanda koi gi se koi gi masi se tawge badagi koi gi kari result phangma ngam ba nupi da ko अखोगी सेक्स रेशियो एट पार्ट है कहीं एक पोप नुपी की मसिंग से हाइतारे अंगांग नुपा मसा लिसिंग अमा पोपै मनुंगदा नुपी मसा से क्या पोक्तोइनो बॉय लिसिंग अमा पोपै मनुंगदा गर्ल से क्या पोक्तोइनो हाबदनिको गर्ल से क्या पोक्तोइनो सेक्स रेशियो एट पार्ट हाइसेको अदुदाइदा 2015 दा 1919 ओरम 2019 1929 ओइग्रेको 1929 ओके ग्यान तानिको अदुगा आइदि अखोगी टोटल फर्टिलिटी रेट निको अखोगी फर्टिलिटी रेट हाइतारेको fertility rate se akoigi kaini fertility rate angang pokpagi chang boy doni ko angang unabagi angang pokpagi chang se 2.0 da ko adegi akoigi infant mortality rate angang si bagi chang hai pokpa matu angang se kya sahi manga yaudringa da angang se sibagi masing doni ko 2014 da moi lising ama pokpa nung da 49 siramani adu bu hojikti moi lising ama pokpa manung da 33 katang si sisuni ko adegi सिजमा लेरे से अदुगी मतांग खरा यावबनि को सिकिदा आदि सिके पावदा मसागी ट्राई मिनिस्ट्री दो मिनिस्ट्री अमा दai
ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯣ ꯑꯩꯅ ꯁꯣꯔꯠꯀꯠꯇ ꯏꯔꯒ ꯊꯝꯃꯦ ꯇ꯭ꯔꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤꯗꯣ ꯁꯤꯗꯁꯨ ꯌꯥꯎꯔꯝꯒꯅꯤ women and child development ꯂꯩꯔꯦ health and family welfare ꯍꯥꯏꯕꯀꯣ sorry health and family welfare ꯅꯦ women and child development ꯅꯦ ꯑꯗꯨꯗꯨꯒ education ꯍꯥꯟꯅꯗꯤ human resource development ꯍꯥꯏꯔꯝꯃꯤꯀꯣ education ministry ꯁꯦ but ꯍꯧꯖꯤꯛꯇꯤ human resource ꯍꯥꯏꯗ꯭ꯔꯦ education ministry ꯍꯥꯏꯔꯦꯀꯣ ministry of education ꯁꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤꯗ ꯉꯔꯥꯡ ꯁ꯭ꯇꯥꯝꯄꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯕꯤꯖꯦꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯂꯦꯕꯔ ꯐꯣꯔꯁꯇꯗꯤ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕ ꯀꯣ labor force more women joins the labor force but are they really employed ꯑꯣꯏꯕꯗꯤ ꯑꯣꯏꯕ꯭ꯔꯥ ꯁꯤꯅꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯇꯣꯂꯣꯞ ꯆꯥꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯣꯏꯔꯤꯔꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯃꯥꯒꯤ ꯆꯥꯔꯠꯁꯤꯗ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯔꯤ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯀꯣ ꯂꯦꯕꯔ ꯐꯣꯔꯁ ꯀꯣ ꯐꯤꯃꯦꯜ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯐꯣꯔꯁ ꯐꯤꯃꯦꯜ ꯂꯦꯕꯔ ꯐꯣꯔꯁ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯔꯦꯠ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯂꯦꯕꯔ ꯐꯣꯔꯁꯇ ꯌꯥꯎꯕꯒꯤ ꯆꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡ ꯁꯤꯝꯄꯜ ꯑꯣꯏꯅ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ 23% ꯂꯩꯔꯝꯃꯦ 2017 ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 41% ꯌꯧꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯦꯟꯒꯠꯂꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯤꯁꯦ ꯊꯕꯛ ꯇꯧꯕ ꯌꯥꯝꯈꯠꯂꯛꯏꯅꯣ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯍꯦꯟꯅ ꯐꯪꯈꯤꯕ ꯅꯠꯇꯦꯀꯣ ꯅꯨꯄꯤꯒꯤ ꯄꯣꯄꯨꯂꯦꯁꯟꯗ ꯊꯕꯛ ꯍꯦꯟꯅ ꯐꯪꯈꯤꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯔꯨꯔꯦꯜ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯔꯨꯔꯦꯜ ꯅꯨꯄꯤꯁꯤꯡꯁꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯊꯕꯛꯁꯤꯡꯗ ꯌꯥꯎꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯊꯕꯛꯁꯤꯡꯗ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯗꯨꯅ ꯑꯣꯏꯗꯣꯏꯅꯦ ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯝꯕ ꯗꯣꯃꯦꯁꯇꯤꯛ ꯗ꯭ꯌꯨꯇꯤꯁ ꯇꯧꯔꯛꯄꯀꯣ ꯑꯗꯨꯗꯒꯤ ꯗꯣꯃꯦꯁꯇꯤꯛ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯔꯤꯀꯣꯛꯅꯥꯏꯖꯦꯁꯟ ꯐꯪꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯑꯟꯄꯦꯗ ꯐꯦꯃꯤꯂꯤ ꯂꯦꯕꯔ ꯍꯥꯏꯅ ꯀꯣ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯗ ꯆꯤꯡꯍꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤꯅ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯝꯒꯅꯦꯕ ꯌꯨꯝꯒꯤ ꯊꯕꯛꯇꯤ ꯁꯤꯗꯁꯨ ꯕꯠ 2027ꯗꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯁꯤꯗꯗꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯝꯗꯕꯅꯦꯕ ꯊꯕꯛꯅꯦꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯝꯗꯕꯅꯤ ꯁꯤꯗꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯕꯛꯅꯦꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯤꯗ ꯂꯧ ꯎꯕꯗꯨꯁꯨ ꯂꯦꯕꯔꯅꯦ ꯍꯥꯏꯈ꯭ꯔꯦ ꯂꯧ ꯎꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯁꯨꯔꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯂꯦꯕꯔꯗ ꯆꯤꯡꯍꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯗ ꯆꯤꯡꯍꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯔꯦ ꯃꯁꯤꯒꯤ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯛꯏ ꯇꯁꯦꯡꯅ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦ ꯁꯤꯅꯦꯕꯀꯣ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯀꯜꯗꯨꯅ ꯌꯥꯅꯤꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁꯇ ꯌꯦꯡꯁꯤ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯣꯗꯀꯥꯁꯇꯔ ꯐꯣꯔ ꯄꯦꯃꯦꯟꯠꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛ ꯅꯦꯄꯥꯜꯗ ꯏꯔꯥꯡ ꯊꯣꯛꯏꯕ ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯔꯥꯡ ꯊꯣꯛꯏꯗꯅꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯇꯧꯅꯕꯒꯤ ꯈꯣꯠꯅꯕꯒꯤ 2023ꯗꯒꯤ ꯄꯤꯔꯛꯇ꯭ꯔꯤꯕ ꯃꯣꯏꯁꯦ 2023ꯒꯤ ꯄꯩꯁꯥ ꯌꯥꯝ ꯇꯨꯒꯜꯂꯤꯕ ꯑꯗꯨ ꯍꯥꯏꯗꯤ ꯃꯣꯏ ꯕ꯭ꯔꯣꯗꯀꯥꯁ ꯃꯣꯏꯒꯤ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯕꯤꯕꯅꯦ ꯃꯣꯏꯗ ꯌꯦꯡꯉꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯕꯤꯕ ꯉꯥꯛꯇꯅꯦꯕ ꯂꯥꯏꯛ ꯑꯩꯈꯣꯏꯗꯁꯨ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯇꯤꯚꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯔꯤꯗꯅ ꯃꯣꯏ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯌꯦꯡꯅꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨꯗꯣ ꯃꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯂꯩꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯑꯟꯔꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯋꯦ ꯄꯩꯁꯥ ꯁꯤꯡꯉꯛꯇ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯋꯥꯏ ꯑꯥꯔ ꯏꯟꯗꯟꯕꯔꯒ ꯑꯣꯜ ꯄꯦꯃꯦꯟꯠꯁꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯖꯁ ꯄꯩꯁꯥ ꯇꯣꯜꯂꯦꯗꯣ ꯍꯥꯏꯕ ꯋꯥꯅꯤ ꯇꯦꯛꯁ ꯑꯦꯟ ꯀꯟꯇꯦꯛꯁ ꯌꯥꯎꯔꯝꯕꯅꯦ ꯑꯗꯣ ꯀꯩꯁꯨ ꯄꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ environmental surveillance important ko why is environmental surveillance ase kaino hana amta yingse ko environmental surveillance ase kaino aduga environmental surveillance se what is the function of environmental surveillance ko environmental surveillance id koigi public ki tool lama khapne public ki health tool lama khapne karamba health tool na kanda koigi ko koigi environmental samples like puki ma lere ko natra kana any soil macet lama lere ko natra ising taba turi lama chele adu ko da koigi sidi sample se local ani sample lama sidi sample local ani adu duga sidi test tawdene kai kana test tawdene virus kumba yaubra bacteria kumba yaubra haidu check tawdene ba adu do check tawra matu laina tina yaubra moise haidu measles kumba cholera kumba polio kumba parasitic worm kumba yaubra haidu yengdene kana ni yengde ba national waste water surveillance system jani yengdene adu do ko environmental surveillance haira khangne ko ꯃꯁꯤꯁꯦ ꯍꯟꯗꯛ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯅ꯭ꯌꯨꯁꯇꯀꯣ ICMRꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯝꯄꯜ ꯂꯧꯕꯒꯤ ꯆꯥꯡꯁꯦ ꯃꯁꯤꯡ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯁꯦꯝꯄꯜ ꯂꯧꯔꯀꯥꯟꯗ ꯆꯦꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯂꯩꯅꯥ 10 ꯍꯦꯟꯒꯠꯍꯟꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯁꯤꯗꯩꯁꯦ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯔꯚꯤꯂꯦꯟꯁ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯁꯤ ꯈꯛꯇꯪ ꯈꯪꯕꯤꯈ꯭ꯔꯣꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯄꯥꯠꯀꯨꯝꯕ ꯇꯨꯔꯦꯟꯒꯨꯝꯕ ꯑꯗꯒꯤ ꯂꯩꯕꯥꯛꯀꯨꯝꯕ ꯐꯨꯝꯒꯨꯝꯕ ꯑꯗꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯇꯦꯁ ꯇꯧꯕꯗꯨꯀꯣ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯔꯚꯤꯂꯦꯟꯁ ꯍꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯄꯥꯎ ꯀꯔꯤ ꯂꯩꯕꯒꯦ ꯌꯦꯡꯁꯤ ꯀꯣ सी कशु कानदे लाइक रिव्यू तौबसिनि दुका कशु कानदे को क्विज से खर यिंचलो को क्विज से तुम पासलो नॉट आईडी क्विज से सोना के क्वेश्चन तब सोना के आंसर याबो क्विज से को कारगिल की ग्रुप की मतंग दा से वाणी सानदम की तौरी को वंसी थादो न बतावी दगी
ꯀꯩꯅꯣꯗꯣ ꯇ꯭ꯔꯝ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯀꯣ ꯇ꯭ꯔꯝꯅ ꯒꯖꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯇ꯭ꯔꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕꯀꯣ ꯑꯗꯒꯤ ꯀꯣ ꯑꯗꯒꯤ ꯏꯟꯗꯤꯌꯥꯁꯦ 8% ꯃꯨꯟꯁꯨꯟ ꯔꯦꯟ ꯍꯟꯗꯛꯇꯤ ꯐꯪꯉꯤ IMD ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣജിꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕꯅꯤꯀꯣ IMDꯗ ꯍꯟꯗꯛ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦ ꯃꯨꯟꯁꯨꯟꯁꯦꯀꯣ ꯁꯥꯎꯠ ꯏꯁ ꯃꯨꯟꯁꯨꯟꯁꯦ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯁꯤꯀꯣ ꯁꯥꯎꯠ ꯏꯁ ꯃꯨꯟꯁꯨꯟꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣजिꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯥꯒꯤ ꯔꯤꯄꯣर्ट ꯑꯃ ꯔꯤꯂꯤज ꯇꯧꯔꯦ ꯔꯤꯄꯣर्टꯁꯦ ꯁꯦꯞꯇꯦꯝꯕꯔ 38 ꯂꯣꯏꯕ ꯉꯁꯤ ꯑꯣꯛꯇꯣꯕꯔ 1 ꯁꯦꯞꯇꯦꯝꯕꯔ 38 ꯂꯣꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯝꯁꯦ ꯂꯣꯏꯕꯒ ꯁꯥꯎꯠ ꯏꯁ ꯃꯨꯟꯁꯨꯟ ꯁꯤꯖꯟ ꯂꯣꯏꯔꯦ ꯍꯥꯏꯅ ꯔꯤꯄꯣर्ट ꯑꯃ ꯄꯤꯊꯣꯔꯛꯀꯅꯤ ꯅꯣꯡꯁꯦ ꯇꯥꯒꯤ ꯅꯣꯡꯁꯦ ꯌꯥꯝ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯇꯥꯒꯤꯀꯣ ꯍꯥꯟꯅꯗꯒꯤ 8% ꯍꯦꯟꯅ ꯇꯥꯒꯤꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠꯇꯅ ꯍꯦꯟꯅ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯂꯩꯔꯦ ꯏꯟꯗꯤꯌꯥ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯅ ꯌꯥꯝ ꯋꯥꯠꯅ ꯇꯥꯏꯌꯦꯕꯀꯣ ꯅꯣꯔꯠ ꯏꯁꯇꯅ ꯈꯔ ꯁꯤ ꯅꯣꯔꯠ ꯏꯁꯇꯅ -20% ꯃꯨꯛ ꯍꯦꯟꯅ ꯋꯥꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯥꯎꯠ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯁꯣꯝ ꯅꯥꯀꯟ ꯁꯥꯎꯠꯅꯦ ꯑꯗꯒꯤ ꯅꯣꯔꯠ ꯂꯣꯝꯗꯅ ꯍꯦꯟꯅ ꯇꯥꯏꯌꯦꯕꯀꯣ ꯅꯣꯡꯁꯦꯀꯣ ꯑꯗꯨꯗꯨꯅ ꯑꯅꯤꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒꯕꯨꯗꯤ 8% ꯍꯦꯟꯅ ꯇꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯑꯕꯞ ꯅꯣꯔꯃꯦꯜ ꯀꯣ ꯑꯗꯨꯒ ꯇꯥꯕꯒꯤ ꯆꯥꯡꯁꯤꯅ 3.7 ꯁꯦꯟꯇꯤꯃꯤꯇꯔ ꯍꯦꯜꯂꯒ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯆꯥꯡꯗ ꯇꯥꯈꯤꯕꯀꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯋꯦꯁꯇꯔꯟ ꯗꯤꯁꯇꯔꯕꯦꯟꯁ ꯍꯥꯏꯕꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯂꯥꯏꯛ ꯁ꯭ꯅꯣ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯔꯤꯖꯟꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯡꯗꯨꯒ ꯉꯁꯥꯏꯒꯤ ꯃꯨꯟꯁꯨꯟ ꯁꯨꯃꯥꯏꯅ ꯃꯨꯟꯁꯨꯟ ꯂꯥꯛꯄꯗꯨꯒ ꯁꯤꯒ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯁꯤ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯅꯤꯗꯨꯒ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯅꯣꯡ ꯍꯦꯟꯅ ꯇꯥꯔꯦ ꯁꯤꯅꯤꯀꯣ ꯑꯗꯒꯤ ꯑꯦꯛꯇꯤꯚ ꯃꯨꯟꯁꯨꯟ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕꯗꯤ ꯁꯥꯏꯁꯦ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯂꯩꯗꯣꯏꯅꯤꯀꯣ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯁꯤꯒꯤ ꯗ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯂꯣ ꯇꯦꯝꯄꯔꯦꯆꯔ ꯂꯣ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯖꯒꯥ ꯌꯥꯎꯔꯛꯄꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯣꯝꯗ ꯁ꯭ꯇꯣꯝ ꯀꯩꯀꯥꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯂꯣ ꯄ꯭ꯔꯦꯁꯔ ꯂꯥꯛꯄꯁꯦ ꯍꯥꯟꯅꯗꯤ 50 ꯑꯗꯥꯏ ꯈꯛꯇꯪ ꯌꯧꯔꯝꯕꯅꯦ ꯍꯧꯖꯤꯛ ꯉꯔꯥꯡ ꯁꯤꯒꯤ ꯀꯩꯅꯣ ꯃꯨꯟꯁꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ 60 ꯑꯗꯥꯏ ꯌꯧꯋꯦꯕ ꯈꯪꯕ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯅꯣꯡ ꯍꯦꯟꯅ ꯇꯥꯔꯤꯅꯤ ꯁꯤꯅꯤꯀꯣ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯁꯦ ꯌꯥꯅꯤꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯃꯨꯟꯁꯨꯟꯒꯤ ꯃꯥꯒꯤ ꯔꯤꯄꯣर्टꯇꯨꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯦꯟ ꯅ꯭ꯌꯨꯁ ꯀꯣ ꯃꯦꯟ ꯅ꯭ꯌꯨꯁꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤ ꯑꯇꯩ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯁꯨ ꯌꯥꯎꯗꯦ ꯕꯤꯍꯥꯔꯒꯤ RGTP ꯑꯗꯒꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯎꯗꯦ ꯀꯣ ꯁꯤꯁꯦ NCBꯒꯤ ꯔꯤꯄꯣर्ट ꯑꯃꯈꯛ ꯊꯣꯛꯑꯦꯕꯀꯣ ꯁꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯐꯣꯔꯦꯅꯔꯁ ꯑꯦꯛ ꯀꯦꯁꯀꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯤ ꯕꯤꯍꯥꯔꯗ ꯑꯇꯣꯞꯄ ꯃꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯗꯣ ꯂꯥꯜꯂꯦꯅ ꯄ꯭ꯔꯨꯞ ꯇꯧꯕꯩ ꯋꯥꯔꯤꯅꯤꯀꯣ ꯁꯤꯁꯦ ꯂꯥꯜꯂꯦꯅ ꯄ꯭ꯔꯨꯞ ꯇꯧꯕꯩ ꯋꯥꯔꯤꯅꯤ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯑꯗꯨꯕꯨ NCB ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗ ꯕ꯭ꯌꯨꯔꯣ ꯍꯥꯏꯕꯅꯤꯀꯣ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗ ꯕ꯭ꯌꯨꯔꯣꯅ ꯀꯩꯅꯣꯝꯃ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯗꯤ ꯔꯤꯄꯣर्ट ꯑꯃ ꯊꯥꯗꯣꯔꯛꯑꯦ ꯔꯤꯄꯣर्टꯇꯣ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯔꯤꯄꯣर्टꯇꯣ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣर्टꯇꯣ ꯀ꯭ꯔꯥꯏꯝ ꯔꯤꯄꯣर्टꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗ ꯑꯍꯥꯟꯕ ꯔꯤꯄꯣर्टꯇ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗꯅ ꯑꯍꯥꯟꯕꯗ ꯀꯣ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯍꯥꯏꯕꯗꯤ ꯃꯄꯥꯟꯂꯣꯝꯒꯤ ꯃꯤ ꯆꯪꯉꯛꯄꯒꯤ ꯐꯥꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒꯗꯤ ꯋꯦꯁ ꯕꯦꯡꯒꯜꯗꯅ ꯌꯥꯝꯅ ꯐꯥꯏ ꯍꯥꯏꯀꯣ ꯃꯄꯥꯟꯂꯣꯝꯒꯤ ꯃꯤ ꯆꯪꯉꯛꯄꯁꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯁꯦꯀꯦꯟꯗ ꯇꯥꯏ ꯍꯥꯏ ꯑꯗꯣ ꯕꯤꯍꯥꯔꯗꯗꯤ ꯃꯤ ꯃꯌꯥꯝ ꯆꯪꯉꯛꯑꯝꯒꯅꯤ ꯀꯥꯏꯅ ꯈꯟꯅꯕ ꯕꯤꯍꯥꯔꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯦꯁ ꯑꯅꯤ ꯈꯛꯇꯪ ꯊꯣꯛꯑꯦ ꯑꯗꯨꯗꯨꯅꯤ ꯍꯧꯖꯤꯛꯇ ꯄꯥꯎꯗ ꯍꯥꯏꯈ꯭ꯔꯤꯗꯣꯀꯣ ꯑꯗꯒꯤ ꯐꯣꯔꯦꯟ ꯄ꯭रिꯖꯅꯔ ꯑꯣꯏꯅ ꯊꯝꯈ꯭ꯔꯕ ꯐꯣꯔꯦꯟ ꯄ꯭रिꯖꯅꯔꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨ ꯁꯤꯅ ꯇꯥꯛꯄꯗꯤ ꯐꯣꯔꯦꯟꯅꯔ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯅꯤꯀꯣ ꯍꯥꯏꯕꯗꯤ ꯐꯣꯔꯦꯟ ꯄ꯭रिꯖꯅꯔꯁꯦ ꯌꯥꯝꯈꯠꯂꯦꯕ 10.7% ꯍꯦꯟꯒꯠꯂꯦ 2022 ꯁꯤꯁꯦ 2022ꯗꯒꯤꯅ 2023 ꯐꯥꯎꯒꯤ ꯗꯦꯇꯥꯗ ꯂꯣꯏꯅ ꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯑꯣꯐꯦꯟꯁ ꯑꯦꯒꯦꯟꯁ ꯁ꯭ꯇꯦꯠ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤꯗꯣ ꯍꯟꯊꯔꯛꯑꯦ 13.1% ꯀꯦꯁ ꯍꯟꯊꯔꯛꯑꯦꯀꯣ ꯑꯗꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯣꯐꯦꯟꯁ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯁꯣꯛꯍꯟꯕꯒꯤ ꯑꯣꯐꯦꯟꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯦꯀꯣ 30.4% ꯍꯦꯟꯒꯠꯂꯦꯀꯣ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯤꯁꯨ ꯍꯦꯟꯒꯠꯂꯦꯀꯣ 1.6% ꯍꯦꯟꯒꯠꯂꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯦꯛꯁꯤꯗꯦꯟꯗ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯤꯁꯨ ꯍꯦꯟꯒꯠꯂꯦꯀꯣ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯒꯥꯔꯤ ꯊꯧꯕꯤꯌꯨ ꯏꯟꯗꯤꯌꯥꯁꯦ ꯁꯨꯝ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯗꯣꯔꯤ ꯂꯝꯕꯦꯟ ꯊꯣꯡ ꯐꯠꯇꯕꯒꯤꯀꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯕꯒꯤ ꯑꯗꯒꯤ ꯑꯗꯨꯅꯤ ꯃꯦꯟ ꯔꯤꯖꯟꯁꯦ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯝꯃꯤꯁꯦ ꯁ꯭ꯄꯤꯗꯤꯡ ꯑꯦꯟड ꯗꯦꯟꯖꯔꯁ ꯑꯦꯟड ꯀꯤꯌꯔꯂꯦꯁ ꯗ꯭ꯔꯥꯏꯚꯤꯡ ꯍꯥꯏꯕꯗꯤ ꯄꯪꯊꯧꯗ ꯊꯧꯕ ꯍꯥꯏꯗꯤ ꯀꯤꯌꯔꯂꯦꯁ ꯑꯣꯏꯕ ꯑꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯅ ꯊꯧꯕ ꯑꯗꯨꯒꯨꯝꯕꯗꯅꯤꯀꯣ ꯃꯁꯤ ꯐꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ 4Eꯁꯦ ꯄꯤꯔꯝꯃꯤ NC ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗ ꯕ꯭ꯌꯨꯔꯣꯁꯤꯅ ꯇꯦꯛꯅꯤꯛ ꯑꯍꯨꯝ ꯄꯤꯔꯝꯃꯤ ꯏꯟꯖꯤꯅꯤꯌरिꯡꯗ ꯁꯦꯝꯒꯠꯄꯀꯣ ꯍꯥꯏꯗꯤ ꯂꯝꯕꯦꯟ ꯊꯣꯡꯗ ꯐꯖꯍꯟꯕ ꯏꯟꯐꯣꯔꯁꯃꯦꯟ ꯑꯗꯨꯒ ꯐꯖꯍꯜꯂꯤꯕ ꯄꯣꯠꯇꯣ ꯔꯨꯜ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯈꯥꯗ ꯏꯟꯐꯣꯔꯁ ꯇꯧꯕꯀꯣ ꯏꯖꯨꯀꯦꯁꯟ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯂꯝꯕꯦꯟꯗ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯆꯜꯂꯒ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯏꯃꯔꯖꯦꯟꯁꯤ ꯀꯤꯌꯔ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤ ꯏꯃꯔꯖꯦꯟꯁꯤ ꯀꯤꯌꯔꯗ ꯀꯣꯛ ꯊꯥꯗꯕꯀꯣ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯦ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅꯤꯀꯣ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯑꯇꯣꯞꯄꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯀ꯭ꯔꯥꯏꯝ ꯑꯇꯣꯞꯄꯒꯤ ꯀꯣ ꯁꯤꯗ ꯑꯦꯒ꯭ꯔꯥꯔꯤꯌꯟ ꯗꯤꯁꯇ꯭ꯔꯦꯁ ꯑꯣꯐ ꯐꯥꯔꯃꯔ ꯁꯨꯁꯥꯏꯗꯀꯤ ꯆꯥꯡꯁꯦ ꯐꯥꯔꯃꯔꯒꯤ ꯁꯨꯁꯥꯏꯗꯀꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯦꯀꯣ 10,000 ꯍꯦꯟꯅ ꯁꯨꯁꯥꯏꯗ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯌꯥꯝ ꯇꯧꯏꯀꯣ 38% ꯃꯨꯛꯇꯤ ꯐꯥꯔꯃꯔ ꯁꯨꯁꯥꯏꯗꯁꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯇꯧꯏ ꯀꯔꯅꯥꯇꯀꯥ ꯃꯣꯏ